Igp ngasang bana sana konungi get nam khai duna changlakla dam ka taramle suspend tawgadabani haina governor da cherol pi duna taksin khrei Manipur police ki Igp ngasang ba na Rajya Sabha ki MP su oiriba ningthaulai semba sana jawba leiriba sana konungi get nam khai duna changlakla dam ka tarama thawong sana konung utra sanglena kan mamong da condemn tawbaga loinana IPS officer sigi mathakta action lawnaba amadi thawdo sigi matangda inquiry tawnaba governor da cherol ama pi duna taksin khrei sana konungda pangthokkiba paugi mifam amada angom ningthau poirei tona phongdokkibada ngasi nungthil pung amaga makhairom tabada sangai festival kumai pangthokpa yaroi haina CSO sing amadi IDP sing loinana mahairoi sing hapta kangjaibungda changsilakiba khongjang amari leinana sana konungi get namkhai rambagi thawung adu chathakibani IPS officer asina get namkhai raba matung mafam asida mathau tawriba security yauna leiramba mioi singi mathakta FIR pangani haina ki akhang piramkibani ngasi chathakkiba miyamgi khongjang adu sana konungdagi hauraga mafam asida loisinkhibani haina lana pauthoklamb laibak thibani thawong asima utra sanglena yamna hakchina lawbaga loinana IPS officer sigi mathakta inquiry chatharingai manungda mahakpu thabaktagi suspend tawnaba governor da taksin kre haina suphongdokhi nakala maramda MP laisema sana zawbagi PAPS maisnam sevada tana phongdorakpada Y plus security oiriba MP laisemba sana zawbagi laifamgi akoiba ase ngaksenduna thambagi mahuta Manipur police ke asoiba kupsinnaba miyamna ikai khumnariba mafam asida lujadaba thawong chatharamba laibak thibani IPS officer sigi mathakta matik chaba action laukhatnabasu MP office ki maikaidagi su governor da memorandum ama pisinkrei karigumba athuba matamda action laukhataba tarabadi makhata na higher authority da wakat cherol lankhat kani haina phongdokhi Mohan Bhagavat Imphal da thunglare Rashtriya Swayam Sevak Sangha RSS linkhat khibagi chahi chama surakpaga mari leinana RSS ki wakhalon sandok naba sangha gi luching pural Mohan Bhagavat ngasi numi yungba adwaida Imphal da thunglaragani mahakpu RSS ki Pracharak Singna airport ta harau taramna oki tungda airport mamang konjing laikai da leiba Bhaskar Prava Yoga and Naturopathy Center da numit humni gidamak leinana bachangsin ki mangna Imphal da leiringai da program ahum da saruk yaramgani program sing adudi ahanbada state asigi social leader singa unaba ani subada travel leader singa unaba amasung ahum subadana chahi kunthra gi makhada leiba youth singa unabani mangna Imphal da lakliba sigi maru eba maramdi state singa leiriba miyam ga unaba amasung RSS ki maramda khanganbaga loinana RSS na matung tarakpada lawrakadaba khunagi thaudang singi matangda su wakhal taminabani maki khongchat manung asida IDP sing unana bahujik phawgi oinadi program amata semba leitri Thangai festival hodringai da inai tanabagi thaudok thokpa hore police na phuba tear gas kapada khongjang changsinbada yawa ani sokle kokomi gi thomi ani fajinkhre Manipur da haukiba kumja 2023 gi May 3 dagi hauraga thokliba irang asigi matungda ahanba oina hayengdagi sangai festival pangthokna balenga na tharang tawriba sibu yaningdaba phongdokpa oina ngasi Kokomi amadi IDP singna sangai festival gi main venue oiriba hapta kangjaibungda thomjilakpagi chawna irang thokre police na tear gas kapada asopan yaukre Manipur da tholiba irang asi mapungphana loisinduna lanjena duna leiriba miyoi sing masa masa gi mayumda hanjindriba fawba amadi national highway singda miyamna maningtamna chathok chasin tawba phangdriba fawba sangai festival pangthokpi yaroi haiduna Kokomi amadi tongan baluf kayana boycott tawduna lakhibani Ado moina malenga ki maikaidagidi festival asibu pangthoknabagi dama hapta kangjaibung khumal lampak na chingma mafam singda akan mongda senggot sagat padana chana Imphal gi maru oiba lambi singda mai thanduna ke mobagi thabak su chathaduna leiribani ngasi numiyungba matung pung taragani thoi makhai drom tarakpada adwaida kokomi women wing kokomi student wing amadi relief camp ta leiriba masing ngamlaba IDP singna maikai kayadagi hapta kangjaibung tamna thomjilaki loinana thoram pangthokphomgi men get maktada phamjinduna kholau kaya mum laukhi Khongjang loising aduna ikhoi hingbagi hak hana piyu tourism kona tawsi Manipur miyamna sangai festival pamde yumna hanjuthan biu hingbagi hak ka festival gamantik na biyaroi IDP singi punsigi mamal khangu haibela chingba kholau kaya lauki Khongjang loising adugi masing tapna yam khalakpadagi miyam adubu control tawnaba police na lathi charge tawba hauki madudagi khongjang loising maikaidagi su mungnarakpadagi tear gas kaptuna tankhaiki purai romba Khongnang makhongi city convention mamang dasu masing yamnaba khongjang loisingna hapta kangjaibung tamna changsinnaba hotnabada police ka chawna muknabadagi maikai adomda su tear gas kaptuna irang laksinaba honaki police na tear gas kapada wan tharakpadagi maheroi nupa macha amaga nupi macha amaga jenims ta pukatuna laikhanaki adumak pumakhoi animak khudong thiningai oidre hari mara asida khongjang changsinbada yawa kokomi gi media coordinator Laikram Jayanta kokomi gi executive member SIs Devadatta yauna khongjang loi khara mafam asidagi lokhatuna puki amaramda internally displaced person singna chongjafam lawraga leiriba relief camp singi mamangda IDP singa wakan mifam chathakre wakan mifam sing aduda IDP kaya marumna saruk yaduna sangai festival boycott tawi haidi hanba oina America da H5N5 bird flu miyoi bada nava thengnare Washington da hanba oina miyoi ama mamangda amukta thengna khidriba
bird flu-gi strain amana infect tawwa thengnakhibadagi public health officials singna akanba section tharang lokhatkre anaba mioi adu ka hen phibam sokselakpadagi hospital da pukhatuna laikanari H5N5 positive oiraba mioi adu laihukan na hobuga loina nungsar sor honba ngamdaba amasung wakhal dingthina khanba ngamdabagi khudongchadaba mayoknari Washington State ki Department of Health na phongdokibagi matung ina H5N5 hariba bird flu-gi strain asi hannadi sa khaktada thengnabani miyoibada virus asina infect tawba handakna hanbani miyoi asina loiba uchek ani handakta sikibadagi health authorities singna thijinbada bird flu-gi H5N5 laichat sandorakle haiba mayek singna khangbangamki avian influenza virus haina sukhangnaba mahak asina uchek amadi yumda yokpa nganu yensing nahanbagi thodok toina thokli adubu miyoibada infect tawbadi ahanbani Igp thamting nga sangba suspension da thamnaba MP sana zawbagi PA na governor da wakatkre Manipur police ki Igp thamting nga sangba na ngasi sangai festival pangthokpa yare haina lakpa khongjang loising Rajya Sabha gi MP sana zawba leishembagi yumsu oiriba Manipur gi Royal Palace ta Hamzili haidna maral siraga gate ki security singda FIR pangani haina ki hallambabu yaningdaba phongdoktuna IGPC asibu suspension da thamgadabani haina MP sana zawbagi PA na governor da wakatkre Manipur police na lawriba thaudang Miyamgi kai khumnaba ngaknaba personal singna honajau Manipur na India da tinringai kumja 1861 adwaida Manipur police lingkhatki India da tillaba matung republic ama oiraklaba matamda Indian police ek ki makhada leiba sigata state singumna Manipur police ase Assam police manual part 125 ase Manipur police ki rule oina chatnaraga laki samna harabada India ki state ama oijaragasu masagi police ki rule ama fawba semdana mingondagi wairaga salaibri Manipur police haibase Delhi police natraga Maharashtra Control of Organized Crime Act 1999 MCOCA gi makhada thabak tawriba personal singdagi tadana maming chatli Armed Forces Special Power Act 1958 ki makhada Central Force singa Manipur police ka khusamna duna state asida logi wangmada khulai paibagi iho horiba sing laksin bangamnabagi damak India government na su yamna thaganaki matam amadadi Manipur police ki personal mayam ama President Police Medal for Gallantry yauna awang bathaki award kaya marum piduni kai khumnabu lami adubu makhoina sing thaba yaba thabak mayam ama tawkhregasu kaina thangdadi sasinaba khuthoknaba thodok kaya gi maral sinaraktuna Supreme Court yongnaraki Supreme Court ki yathang matung ina miyoi Lising amaga chamanga kungani pan hat khibagi investigation chathaba horakpadagi Manipur police ki ikai khumnaba pumnamak tapna mangki police ki mangki bai kai khumnaba sing hingatna naba yamna kanna honaringai cherakta kumja 2023 gi May 3 da Manipur da Kanglup ki irang tholaki Kanglup ki irang adu Manipur police na laksin mangam khide police station outpost amasung battalion kaya dagi masing ngamlaba nongmai sing munbiki Mapangal khangson sontarakhiba namaram oiraga Kanglup fanigi marakta hana sunabagi thodok police ki mamangda thoklaba fawba thingmangam khide police station sing amasung uniform set pa personal singi mamangda nongmai paiba micha miyam mayam ama thoraktuna state asi constitution ngakpa ngamdraba law and order lekha takraba mafam ama oiraki asomna khwaidagi singthaningai oiba Manipur police pu thodok mayam asi namaram oiraga mingchat lekha ta aduna leiri kanamata na Manipur police ki personal singbu usit piba yauraktre Haujiksu police ki mingchat puraknanaba amasung miyamda thajahannaba thabak kaya marum lokhatpagi tangai fadabalai makhoi ki service asi miyamgi aifanabagi damaktani haina khallaga thabak tawbagi tangai fadabalai State asigi law and order ngakpagi thabakta Manipur police na singthaba yaba thabak kaya marum tawri haibasi miyamna khangi makhoi kathokpa amasung haisingmana Manipur gi miyambu ingna chikna pothajaba phangjaribani adubu Manipur da thokliba irang asida police na micha miyamgi punsi ngak senba ngamlibra haibasi wahang amadi hangbayai maraga sida police na tampaki lamda law na yadaba nongmai fagatpagi thawong nongma kangdana chathari telaba matam khara khak asida nongmai lising amagi mathakta fagat create tawbadadi Manipur gi naha oiriba miyoi kaya amana lairik laisu paduna leigadaba matam Afang bathabaksu nomduna imung manongi mateng pangduna leigadaba du Manipur lenga kya soiba thausel kharana nongmai pahalaki mapunsigi nongmai haibadu paijararoi haiduna mausagi punsigi Ichel da tinjaraba naha mayam amasu nongmai paibasingi marakta yausilaki kadiguma Manipur police na singnariba mayam adu chapchana thengna biramba taragadi naha mayam ama makuta nongmai pairamloi amasung lo na yadaba lalolup singda paktakna na yauramloi masigi hairagadi Manipur lenga kya soiba thausena lanjadraba naha mayam ama namduna nongmai pahalakibani haibiyai hojikti nongmai ki culture thadokna kre asiguma matam asida police personnel singna mi faraga makhoina nahan wai paikiba nongmai singdu puthorakadabani haina pressure mayam ama tawre icham chamna logi matungina nongmai pairambagi fage haibasu natabana ransom tanbadongna mi faraga thadokma lobagi pau taba hongnarakle asiguma thawong sing asida ima maira paibi singsu mafam marang khangdana yausilai na khoina naharol singma nongmai paihanbani haina police ta onsinbagi mahuta far miyoi adu thadoknanaba laiwikraba imung adudagi lupa lising nifu yangkai namduna thiali
Samna hairabada pulisna mi faraga thadokpagi mamal adu maira paibi ima kharana nungda cheliba ichel khangdana mateng pangsilei makhoi de sunatana police personnel khara sumi faraga thadokmal tanbagi pau lakle asiguma wakaseng asi hojiki matamda pauche singda fongbada fazaba pot nate police na magi mathau tawbada logi matung ina tawgadabani yengbiba yabana yengbiramgadabani ngakpiba yaba ngakpiramgadabani maduna tana khulai paibagi mingda faraba miyoibo makhoi khutpai sel oina uraklagadi police ki mingchat amuka hena leikha takragani matang asida panjiningba wafamdi Manipur police personnel khara nami faraga thadokmal tanba amasung sel khara lohhoraga hek thadokkhibagi chatharakliba thawong sing asi mathak thongba police officer singna yengchinba chumi mangkhraba police ke mingchat amuk hingatnanaba kanna honaringai cherak asida personnel khara nama thong huktaba thabak tawraklibasi thengaudrabadi Manipur police ki langlaba mingchat lekha takragani haijaningi